Regional Institute of Medical Sciences, RIMS IMPHAL AMASUNG Manipur Adventure and Mountain Biking Association SHINDUNA World Bicycle Day Mari Leinana Cycle Rally ama Pangthokhre. Cycle Rally adu RIMS ki Director Professor G. Sunil Kumar na RIMS ki Jubilee Hall dagi lamthakhe. Lamthabagi thauram aduda RIMS Hospital ge MS Professor and Sanjeev Susam Yake thauram aduga mari leinana Professor G. Sunil Kumar Sarmana hai RIMS na World Bicycle Day pangthoktuna miyam da tinjang kaijang da ba chang fana leinaba amade akoibagi khalngak senduna thamnapa paujal sandungliba ase yamna phaba khongthang amane cycle thoba haibase yamna laiba amade achamba sajal ama oirabasu tongan ba laina kaya dagi ngakthokpada chawna mateng pangba sajal makhal amane Manipur Adventure and Mountain Biking Association asiguma thodang ama lawrupagi tamak thagali amade makhatana su miyamna cycle thaunaba puning thogatpada thodang lobiu haike cycle rally aduna lamfel pata laiba BRTF gate mamang fawraga Watham Naidak, Assembly Road, North AOC, Litai Nanda Juthek, Kwakaithal Traffic Point, Fauduna Laknaga, Tera Bazar Laiba, Ideal Club da Lantungpam Ike, Tungdan Lamtungpam Aduda Awareness Program Amasu Pangthokhre. Obesity, hypertension, diabetes, heart disease में आमसी cycle सी routine daily routine में हाफ अगदी सोई देना सिगी control गंगनी है कोई थाजबल है अतो पाई मरु एक very important अतोपे aspect गंगना कोई green कोई carbon foot हंदा अदगी कोई cycle थोड़ा का अंदर कोई pollution कोई fuel सी नबा हंदा बसी हम चाववा important kanoni asi apoi ki global warming ki lai bai issue asi da cycle asina apoi ki fuel sin aba handara agadi at least apoi ki mother earth environment si kanbada yam chawna effect ama laigani haiba ki thajab si thamjani aduna apoi ki I am very thankful to the organizing committee apoi ngasi even in spite of the Manipur ki flood situation sida mayam laaga cycle rally asi yaubiri aduga mayam da cycle sigi benefits handok pinaba aina sigi rally sigi tanja si lojaraga mayam da request tawjari